Indigo flight ama atopa flight ka thingjinage tawrure Assam ge minister Sining Chitta hinghaure hari oza masida headline kari ba warol simaksu kitang thamoi da ke haini Indigo da tong flight passenger si hari ba khogi minister Assam ge minister Bimal Bora si khakta dinate ba tongan ba passenger su yauri bane adu Sining Chitta hinghaure se ma khakta nate ba tongan ba passenger sing ju Sining Chitta hinghauri ne ba tuna thamoi da phaw du ni ko za haijari se print media gi khogi kan headline ka ba matam da su as a whole oiba wahai se thamaninge ke hani emphasis se mangon da oina magi thawai sin hena mamal yam bagi kaino makak pa da thamoi da phawe boza simaksu adu da natana moza handak si khogi Ahmedabad ki thodok si thokhiba thodok si matung da khoi flight ki kaino si flight tong ba khot pa si da mi sing ji yamna trauma ma ki bagi chang si ma hengat pagi am khaksu leiri sigi thodok si thokhraba matung da su khoi adugi lam du da adu tawri habagi flight ki plane crash tawbagi aduga paikhatluraga landing tawba ya da bagi khot pa si oja yam handak si khara toina tai masina su hena mi sing je flight tong ba ki bagi traumatized tawbagi kaino ma khaksu tawba masigi matang da khogi thoiba thodok se khogi runway da hana flight ama leiba si uda dana tasalake tawbagi thokpane su hairi masida ATC khogi air traffic control gi makhoi pau phaunadra haibagi ama amuk khogi sigi main kaino di civil ministry of civil aviation gi makhadani ko zalai se simangna khogi khwaidagi safest transport ne na su dum hainari ne khogi air transport se sigi matang sida handak se frequently thoglakpa mi singsu chattabadi yadabani na mainly maitai di hairiba khogi national highway sing sida by road ta chatpa yabagi pambai sima khogi hojik lairiba manipur gi hoina di conflict sida sungya he gyadre chen leiba laitaba darkar leiraga di khogi flight ta tunga chatpa na tri upai su lei leitrabane ba aja sigi matang da ojagi ba moti kari kamai thammi hoi lambi thongi complaint taunare ba deki hojik kano ni transportation gi matang sini communication go masi sakhula kula ko mari lena ko sakhul ki kano je mari lenari ni ko aduna sigumba singasi yamna kana secure ba thambagi tangai padaba duni yai lemana masi aroi ba mu pukala yuse amaramdi ai phana singe na taga ai phana kano wei haraga su resourceful way haragasu aigi mindset to the aina chakadar transportation natraga aigi communication gi the means of pakoi gi kanado the secure way daga di ai ngasai khali me amdu loi tong thoga adu khandui na aduna ni ngasi flight chataya da bagi situation laksala ko adi flight sek tong matan Ahmedabad sima dum ni jang pa ko se ni jang ga khali mi kading mak se adum ek tong kan da adu pai tami tong ko aduna sigi laiba north east kana si papa ko iba operator iba kano mayam sing sigi kano si adum kamana tawri ga na haiba ngasai gi flight sing ji iba mai quality leidana adagi magi history adagi leiba mayam sing asi masi yam attention na mapiba gi kano tangai pada baduni aduna masi sigum basidi yam pikna kano swaida adum resolution inge akara national level da kara toina sigum bagi kitang hek kano nuai ta basidi yam national issue eta weheningi in the sense mara leibna tra kari ko sa ko ipiba gi wana nataba akoi engineering ki perspective adagi my equipment my material I process lagi magi wariba checkup ki karigi magi tonga section mayam lai ji alertness attentiveness se masi always kana mathok tai haibni da every day ngai adibin kana driver si luidana akoi blue agan haina blue hin na hairiba adagi bus ta tungi mayam si lamchang la akanda tongi mi yang khai cham loi to mini dana driver mathandana tamami tu kana tawraga aduna manata phamaga sangnari neba once driver dun loire haibni da aduna siki flight ki oriba pilot singi karigi moigi physical fitness maintain fitness ko singom and then akoi gi oriba husi highway yaina highway ko sida leiba equipment sing leidana si mayam sing asi yamna check tawba ama sangi aduga safest means of transport ki oiba kano se always in the sense of the public have tare passengers ta
masi matam leiba ki bit prevent tawraga adum leiba leidana sigumba ma akhoi kana sang bagi tangai padabaduni then hoi ojiksu high grade ngasai ki minister ki level duna mon highlight tawi wani tawdadi people mayam passenger mayam ju yauri magi values sama human rights tadi ko under the law ko the values of human rights the same ni ko bina under constitution da maramaduna kana thoyuna koi ki mayam singasi loi yengakanda last concerned department and a concerned ministry mama always like aduna hojik ahmedabad ki case ma thok laksala ko dangarang gi adi marak ta su atai khara adum koi gi kana rumor we bi aina ta propaganda khara adum thokre ko hariba mayam singasi kanoni khara india world gi phung gudi mak ta su khara toisel ko kosel ko yaw buduna hariba areas ji akoi attention pi hodi yada badagi poni maram di hogi su ngasi ju pesa lagera lairagera ko sai satra mayru mayam ma natraga official mayam ngasi flight ci sanna bonti dana si chatori bani ama tawduri bani maram aduna akoi swai gi kano si su khara hele ma akoi na su ta pha ta bada ta janing bada haiba tare akan particularly north east ki area gi kano sing sida magi route of flight pa mode of kano si kano pa bi ko pase delhi ga ate international airports mayam si lainari ba khar khenabam thokpra akoi gi batongan ma kano si magi topography degi magi kano weather climatic condition degi magi chahi gi lairi ba mayam sing asiga loina especially masigi section nama kano flight ki gi no syllabus ta curriculum da kadai phoba yawbo no duma ai kitang kano ma khangning ba haiba tare swaida leiram ga di leiram su khangning ba haiba tare khari khenabam thu idana maram di aikoi gi leiriba kano je singi lamni aduna adu sida leiriba weather condition adagi sigi leiba kano mayam sigi kano se akoi gi india gi aeronautics ki kari gi flight ki kano system manu sida leiriba training da ngasai gi hariba mayam sing se staff ki woiro ground work to woiro mathak ta leibo woiro pilot to woiro and then ngasai gi mai attendance mayam do woiro crews mayam gi kano do woiro ko sidi da particularly north east ki woiba kano si mayam se itam ngani khalli ko adu gi port to up to expectation up to kan mai kan update tawraga mai level do adu dinda aina uzening di tawro moi di haning de adu tawri pot ki quality mayam sing adu akoi sana su aje kan noi moina khangning ba haiba tare passenger amoina maram di akoi tongdui ni chatoi ni adagi ama tawdui ni na akoi side adu gi khantang adu deploy to honing ba haiba tare akoi side ko adu gumba kan tawra ba not ski reason da lairiba pot sida especially train to specialization tawba adu gumba pilot ko particularly ma loi haijaraga ju ama tawjaraga ju akoi oiba north east region je magi tongan character magi kanoma laijabani na sida special ate kanoma magi certification ma pira kanda pilot bu oiro crew bu oiro ama bu oiro si mayam je gi survey par mayam ga se lehaning ba tari staff to oiro moiro adu gumba gu port ka du adi kanu do lachin ga mane ethya kanu khanjala ju na singam mane he khangira ju adu gi experience lai da kamai tawni ga ju khangda bam na transport option phamjala kanda madagi kanoma da tholpa ya bai haiba ni da ani delhi gi airport ta kanu da dum leiramba staff tu ma salang no kanu da guwahati da manipur thajala ga matam da magi mode of ga signal kanu ma yam gi kanu du khari khenabam thopra magi leiriba sing man gi gari gi khantu khanjing gi wari mayam si yang kan da maram aduna sigum ga si khara yenganing haiba tare aduna secure over transport aduga yamna communication se kana phajara kanda koi chakot pa natraga apun bugi saktam je laktoi ni development approach da masa ye kana ji well kana ni akoi gi kare hai tare equip kana se akoi gi roads the communication gi kana secure oyo pose leira kanda koi mindset mayam ji ju kana tawdui ni ko angsa haiba do ngasai gi yamna wakhan jina phaba da oiba idea mayam leiraga su lambi thong da jaking mayam thokpa ai ngasi si ngangi la ke tawi panam kawe ba masa adai ngasi di si wakhan thamge tai jaking thaina hona ba ko sigum bagi lai adagi lambi da ban ising chawmar ta gari kum indara sam ju yauri ko ai di sigum bagi kana mayam je situation sina yamna kana to holli aroi bada akoina yamna well secure oiba am ka phawon na ba hari ba mayam singa se yingjalani hai ba tare particularly akoi aviation gi indian aviation gi system sida north east ki particularly so da attention ka piraga koi passenger gi ta mari leina ba stakeholders sing su leram gani ko department sing special attention ma draw to jari hai ba tare ko